ngarang numidang tongan fum ani thokhiba accident ki thodokta mioi ama lekhidre mioi marina aso open nangkhre hairi thodok sing asi matang da police tagi phanga paung na hai ngarang numidang pung mapallom ta matam da churchanpur police station gi manung chanba khengjang da tata truck amaga scooty amaga changjinbi thodokta scooty tongno lakpa mioi ama thodok thofum adumok lekhidre adu atopa amana aso open nangkhre hairi pawasna hai thodok udu lekhidra mioi adu yaming henmin len thongthang kawe churchanpur district ki khengjang village dagini aduga ashok loba mioi aduna paw len kawe mahak churchanpur district ki manung chanba janglen 5 village dagini hairi thodo adu mai leina churchanpur police na case ama register tawkhre adu soklo mioi aduna churchanpur district hospital laikan nakre hairi nakal umurom dangarang numidang pung tere kemini phum warom taw matam da su nambon police station gi manung chanba maibom dagi naimam hajin khibalambi da octo registration number MN016SA3250 ga luhong chal ruga halakpa bolero car registration number